Kakching Khunou Umathel Primary School Hairiba Maheiloishang asida khudokchadaba kaya mayoknare haiba pau fangbadagi ngasi MSF Kakching District team ama chattuna yengsinluba matamda Satra chamaga marfu henna leiba Maheiloishang asi yamna fibamchadana mong amada leiramba thengnakhi Maheiloishang Amabu fibamchadana hanna yengbidana thambiba haibasi MSF na taraina loude loinana Maheiloishang Asigi awat apa leiriba pumnamak athuba matamda Kakching ZEO amadi concerned authorities na khudakta ngasi mak Mityeng Changbiduna nong ching churakpadasu jinga sing hobana class tawbada Maheiloisingda khudokchadaba mayoknariba asi athuba matamda kokhanbiu amadi semjinbiu haina MSF Kakching District Committee gi maikaidagi mari leinaba Education Department gi pukning chingsilakli Hojing Manipur Student Federation MSF na Hairiba Kakching Khunou Umathel Primary School dani. Hairiba School asi mamang chahi de horakana akoi government da school jil lairiba condition sing asi akoi ne government da johana au pijagrabani. Pijagraba tu matik chau phukum phangdaba nang asi ju school gi oda sing amati satra sing awaba kya mang nang asi nongle nusit amadi awaba kya mang mayong na school laijari. Hairiba School asi hoji asi asuki matik kham choe awatpatana pik Thalle. Hairiba School asi bosi phaba government na matik chau pakumati matik chau pathabak sing tawrektana hajibuk library si akoi Manipur Student Federation MSF ki makai amadi ojasing amadi satra sing makai de asumatik pian phungokchari karigumba athu matamda government na matik chaba amadi awap school gi lari awap sing asi athu matamda minjam taba targadi Manipur Student Federation MSF na school gi ojasing amadi satra sing punjala kanda akan bukungan kya chingin jaragani